Leibaklei su yum yorokpada imungda ima kauraga changakpada nungtigidi tamfana adum khumakpadu ngasidi khumaktaba aduda Leibaklei imungda changaga yengubada mama leiramdre. Leibaklei pakhatna mamabu kauraga thirei. Mapabu mukawi mapasu khumaktaba aduda Leibaklei pakhatpana loikre. Tona mukaurei. Ton noi kaida lege. Kana matana mana kauba khumaktaba aduda Leibaklei tafong khangdana koyang hangi. Adubu aduwaidi imthangnariba yumsing adudi anambana suraga chaba oibana kanasu leiramde. Leibaklei tafong khangda kaptuna leiri. Mama, Baba, Ton, noi kaida lege. Asumna kaplingai khangawdana call ama lai. Number du khangde adubu ma call adu satpakhali. Leibaklei na. Hello. Tona. Jack. Ton, noi kaida lege. Iche, akoi advance hospital da lei. Che nang lao. Hoi, iche laage. Hairaga call adu fatkaglaga hospital tamna lai. Ton suma panda machi bulak pangairi. Machi lakbu ubada ton jasinduna. Je! Leibaklei manawgi matau aduda. Lo, mamaga babaga kaida leoge. Je! Mamaga babaga da. Uha makata bangamda kapjarei. Leibaklei mapabu pusilaga jangai. Leibaklei ubada Suresh amadi Chandra Leibaklei dengei. Tona. Je! Dada ani sela amdragadi. Ngasi babaga mamaga se. Je khoini thado maga chatkrani. Leibaklei mapabu thimjinbiri. Aduga ammo Suresh amadi Chandra da onsilaga. Dada anigi singba ngamaroidaba laman tonsinjare. Suresh di Leibaklei bu ubada adum yengduna laikre. Chandrana. Hera asigibu tanja chanarubanida. Hairaga Suresh di yengubada Sureshna Leibaklei da yengaga adum leiramba duda kuningna kakthili. Sureshna. Aha, kai dorage. Chandrana. Kaino toriduba. Oi kai dorage. Nupisida adumuna yengidubu karigino. Suresh ikaiduna tumina laikre. Chandrana. Odo mingsu khangdri thawdose mataw karamna thokibano. Ton thokiba thawdosingdu lirei. Ton school halakpada thongalda gari ahum khamaga leirambaduda mayumda prapra changai. Masa khangdaba nupa kharana ibol amadi tamfa makhoi anida thina ngangami. Nachanupido akoi manabasigi obe fangjaba haibado maraibakta thambal salabani. Aduga nachanupini yaden haine. Nachanupi kakthoro. Ibohalna ichanupido leite thabak chatki. Khabana nachinthigano nachanupi kakthoro. Damphana ibungo ichanupido leite thabak chatki haise asengmani. Nupa manamu masigi hanubi asunbise wayam ngangine hairaga mamaida se thazili. Ibohalna ibungo hoina tawrisibu karino ichanupido leite thabak chatki haise asengmani. Aduga noina khangadaba mana ichanupina nangbu luhongba pamrise nangi isigumba ahalaman masa khangdaba mohongsidane ichana yadaba pamdaba famdadi mapa ainasu pamde yade aduna nangonda ichanupidi sungpi piroi. Sana sauna nachanupida thengnaba famda aina soidana faraga logani nangumba kaisu leitaba ahal adusu hanuba nangna sana aingonda singnaba yabra. Hairaga kina tinjili. Ton taunariba mataw aduda changaktuna. Karina taunaysiba ahansida khuthagana wagi wa chumna nganglase. Sanana nangna kanana. Oh kawine ise nupani. Nangdi school chaluira. Sida nang yaurakano. Nangsu sida yauradi nasta nungare. Yamno sitana hairakpani. Aduga ibuhal amadi tamfa minungsi khangdana fubiri. Tonsu mamaga mapaga fubaduda leiba yarakdraduna jasinduna khamtoi. Adubu tonbu nupa anina faraga thamkre. Aduga ibohal amadi tamfa furi. Tamfa hanadagi naharaga leibanina masaga sonbana wanthaduna takre. Tona makhoibu fubigano fuge harabasu aingonda oina fubiyo. Sanana swaida pepa wayam ngangkano. Aikhoina laise noigi natoi maduna tharaine. Mana aingodagi noigi nacheda soidana piganina aingondagi lupa la ahumni lawkhrise.
Ton wadu tabada saubana loikri. Sana makatana. Nachebu thingnobam famda aina faraga lawbabasi aigi lengdraba wasakne. Hairam naga jakri. Ton chinsinduna taduna leiriba mamagi manakta amuk chinsili, mapagi manakta amuk chinsili, amuk su kanna kanna lawi. Kana kana lege, mating amuk ta pangbiyo. Mana ko chinchin badasu thabak suba chanakibagi tanja oibanina kana amata leite. Angang siksu school chatkibagi tanja thomi. Mana lambida chintoktuna gari thiba chatpada tan chanana Suresh amadi Chandra makoy anisu barton ama piba lakpada thingnabani. Mukai aniga tawraga mafamsida lakpani hairami. Wari sing adu tarubada Leibaklei tamna famtharaga. Inama nang magna aigi mangna basilaba. Haina makon thokna kapadi ngamjada mapidi lepa leita sintaraglami. Suresh Leibaklei gi mataw aduda yamna nungaijaramde. Tanja aduda doctor su tholai. Don chinsinduna doctor anabagi fiwambu. Leibaklei su chinsinduna hangami. Leibaklei ubada doctor do ingangai. Nang Leibaklei na. Mane doctor. Doctor duna. Kaisu thudokpadi tawtre. Ado imasidi khara sonbana drip khara yanaba ijaramabane. Aduga dum yaranida. Pabungsibudi kaisumta tawtre. Ibohal Leibaklei bu ubada kapi. Leibaklei tapna mapagi manakta changsilaga. Baba, kenta tawdraba natra. Ibohal na. Oi, tawdre bema. Mama su gyan taraktuna Leibaklei mamagi manakta fami. Leibaklei na. Don, nang exam su thari chalo. Aduga chakta fajana thongaga chatho. Lairik paba lepa yadeko. Don na. Je, natomta kamai lehawduno. Exam di thadrasu yai. Don, Jane haibada wamakatagano. Don su tumina laikri. Chandra machin mokpagi mataw aduda. Adum nungaitaba leiragasu akhoi leirisidi. Leibaklei na. Dada anisu aikoigi mateng pangbiri. Nachana matang chaba kanda dada singi mateng amu pangjage. Chandra na. Karigi mateng oda sibo. Adudi pabo akhoi muchalukigi. Inause yum fawa thinlamagi. Ibohal na. Ibungo hoina mateng pangbidana pabung khoise yamna nungairi. Yoro. Suresh na. Nungaitaba leiragasu number sida hekta call tawbiro. Hairamlaga magi number du chemada iraga pirami. Leibaklei su hoi haraga lahawi. Tonga loinana makoy anisu tonbu thinba lai. Lambida Chandrana Leibaklei gi maramda tonda hangba yaba hangi. Tonsu machene mububa mawba lair tamanba mayamda loina tammi. Suresh Leibaklei gi khanbada tasengna warami. Tonsu yum yoraduna lehawi Chandrana. Ton adudi akhoi mu chalukhiye ko. Tonsu hoi hara lehawi. Somda gari manungda Chandra Suresh don sinduna. Ngosagi nupidu fawdi yaye mangi masakto kaino adugam fazaiduba. Suresh na. Adune aina aigi gari mamangda chinsile aba nupido. Iye maro aise. Suresh nungaitana. Madi awaba mayamda khanbada oiramani. Hojik to na hairambado masi thabak torami tokre aba natra. Mane. Fare. Adudi ma aigi da thabak tolase. Chandrana. Fare ne duna. Somdana Jackson boinao amadi makoy loina ngasi James ki mataw aduda ngai. Changadabasu thonglonjinkhibana upai leramdi. Jameson na call tawi. Aduba Jameson somda aruba meeting ama tawbana phone du kathali. Jackson Leibaklei da amuk tawi. Leibaklei su call parekte. Tawfong khangna leiringai Chanbigi call lai. Jackson na. Kaidore nangna tan kaina call tawisna thamo mathayam sari. Hairaga phone du fatkei. Chanbi call du mutari. Jackson sauna. Ai nai da tadra. Chanbi na. Noi te mado. Jackson phone ka ke tawbudu toga. Ma kaidoraba. Hauzik hospital da lei. Moige ahansingda yam thina sokpagi. Kari hospital da no. Jackson na hospital banbaduda mayamdu mangonda loini ngai. Chanbi na.
Kainohe, aina puribasida. Adudi ai hujik laki. Yarni hojikti numitsu tare. Hayeng oina fajana lao. Aisu nang lakpase ngairamge bako thamage. Hairaga phone adu fatke bainauna. Kana kadoroge. Jackson na. Iche Leibaklei do mogi ansing do hospital la lein hairapani. Kaido yawi haino. Aisu khangde nanga chamane. Ho do tapna haibe adro. Susila machagi matau da kapi. Ni mai su tofong khangdana magi nupi bu themjinbi. Jenita su mama bu themjinbiri. Jameson su call da rei. Jackson na. Tama Jamsa. Jameson na. Jackson phone do paiba yada bagine. Ai do somda meeting ama taraga leibagine. Kari haige nangba. Tamo akhoi tamo chokse ngasidi kaidorabano khangde. Thaba lakpadagi thongon silaga kada pachei loina thugairaga lekhre. Kaino nai sibo. Ai hoji mulake. Hairam laga Jameson call adu thamkre. Jameson lakduna. James thoango. James su Jameson na kaurabaduda thongdo hangai. Jameson na. Kaidoroge kaino nang torisibo. James kapaga. Jameson ayang wari. Ato kaidoroge ba wado ingonda haro. James wari singdu loina liri. Jameson na. Yes adugibu masu nang ngangbadu ikaibagi tawri oramnise. Nakut kada ingal tangari amta teidokse. Ichan Jackson. Jenita ga Jackson ga du changai. Jackson mayamna taramniba matawaduda nungaidaba fauraga mapi sintarei. Jenita na. Tamucho nakutse ingal tangari. Jameson na. Ising khara puro aduga sise sengna chamthoga thamse. Jenita do sing loba jakri ising purakduna isingduna tapna chamthopiri. Aduga Jameson ga Jackson ga na makuttu bender setpiri. Aduga Jenita ga Jackson ga du Jameson na thokrana thoankre. Jameson na bye kemta khalorunuse aina fanaba loina silage. Hairaga James bu themjinbiri. Ai hayeng chalaga wari singdo fajana liruge. Hojikti numidang oibanina nungaitre. Nang ngasai su kemta chade hai. Chak charusla. James na ai chak chaningre. Adudi ai su chadaba tare. Jackson hoiga chaminaro. Jameson du oire khanbadagi fare adudi ai charoki ko hairam laga kumkhri. James Leibaklei da call tawi adubu off adum leikre. Leibaklei su James buningsing davadi nate. Leibaklei paisa su amata leitabanina paisa khara leirambadu su ngasai tongi school gi fee tidom bada ngari banina ma lu kokpada lenda bai badu thokri. Tanja du da doctor nupi du laga. Iche Leibaklei ai Jackson gi mamanabini achapa khara leirakpani hairaga pisilei. Leibaklei su ado doctor anabasi kisum thoi dobari tawre ko. Oi tawre numi humni mukti lekise. Ja imasi se masakra sonbanina. Channa changai dusu Jackson na Leibaklei pesa yaramoi khangbagi chanaba chapot glucose singdu lehelaga chanda pirakpani. Channa ja ai muthokige. Oi doctor hairaga lehawi. Somda Jackson boinau nimai imungi mi loina suri. Jameson da karigino ngakpada Jameson su wari singdu lirami. Jackson amadi boinau yingnaraga Jackson na. Ngasai che Leibaklei na lao ko bodagi boinau ibani mage manakta chaluye. Jameson na maramdi karigino. Boinau na mana tamo chauda piyo na poda mapirakpani. Hairaga poda du lauraga puthorei. Jameson na karino yengse. Hairaga lauthorei mobile oirammi. Jameson bab taraduna. Mobile se Jameson leiba mobile la. Jackson na hoi. Jameson susila don silaga. Imasi na mateng amta pangbiyo. Hayeng hospital da chalaga anaba hanguse. Aduda wari khara sanaba yanaba. Adudi ayeng anta laage. Ngasigidi ai chalage. Hairam laga Jameson du chakre. Mayam du su chanakre. Susiladi safada da famaga lewi. Nimaina. Mama lao hayeng chaluraga karigino khan